Meeyam yaiphanaba thabak touriba CSO social worker amadi MLA minister singna Rabi Amadi Kharif ki Maru Marang sing Yenthokpada Asengba Loumee Khaktada Yenthokpiyu Lau udaba singda Maru Marang yenthokpiganu haina Loumee singna phongdorakli Hiramasiga Mari Lainana Amadi Handak Chukhiba Nongna Maram Oiraga Bisnupur district ki Tongan Mafam singda thaba hangam amadi Atay mana masing sing amang ata thokiba adugi matangda TOMTV gi Moirang correspondent James Haisnamdagi akhanaba report ama Nalaiba Naran Sainadagi Oinam Nilamani Kauba Loumee Amana Hauzik Oiriba Loumee Singi Fibham Palladuna Hai Laingak na Pirakpa Maru Marang Sing CSO Amadi social worker Sing na Yenthokpa Matamda Maru Marang Yamna Mathau Taba Asengba Loumee Sing da Phanghandaba Yamna Yaure Lem na Pibani Haiduna Mathau Tadaba Miyoi Sing na Panglau da Lausinaba Sitoklaga Asengba Loumee da Pirabadi Maru Marang Lem na Yenthokpagi Mahi Chabangam Gadabani Amaromda Rabi Amadi Kharif ki Maru Marang Yenba Haudringaida Tasengna Maru Marang Sing adu Thagadaba Loumee Sing da training na chingba department ki maikaidagi pibirabadi hena kanagani hainasu mahakna makhataki department handakshu samanaba manganji kg amaga azagi sangchata miji yamanbanina azagi kobi pekelamaga azagi maru akargi tilong maruje gram chani muki changamaga pi masi yam nungai jai adubu thaning ba kangbudi yamna thawai yaw kangbudi masida phongdorakli tawba kangbu masu yaw da banati angamaru ki jo miji hana burung lagerabani miji yamandana kg ani ahum pi tabu masi hojikti khunjangarabani nongji laibak thiba haigadara Maru Marang se aya mana hello re haiba wakhalon si thamjani ge hojikchi November December lo chalabani na ngasagi si sabi changi hoji koi indri masida sarkar na yarabadi hawa yogjaba magi sigi wakhalo laiba kangbuda department gi saitagi Maru Marang se khara pi hanningi haiba wakhalon Sunusifai Makhale Kaidagi and Chauba Kauba Loumee Amana Suhai Handak Chukhiba Nong Aduna Maram Oiraga Agriculture Department Tagi Maru Lauraga Thakiba Hangam Singadu Loina Sikre Lenga ki Maikaidagi Nau na Hangam Maru Singadu Amukhana Pibirabadi Mahaki Hangduna Leriba Lau Sangam Ahumasida Hangam Maru Hunba Yagani Haina Phongdokhi Lau sangam khatane hulise are ising nong taktana lau sangam ji hon mangre wisu laka hori sini are yaga de lau pari mudi ai mi gi lau pari sanjai yaga pari loi hun gen khalli are yaga dhanga mur ka bibi hoina government side ta hajini adegi yaga de khoi hana sigumba insurance yaw tawe khangdamnina jaujo hudre do yaga de khoi ai insurance jauje ge khalli ai lo pa badi len piri se ai oina phajana thaninga hai tare ai lo pa mri hadak yaga de hanga mur ji kharamu Lau sang mahu sangje pibi hai government side tagi Loumee Sing na thengnariba awaba singi matangda department na lauriba thaudang singi matangda district agriculture officer Bisnupur S Jugeswar hai Bisnupur district agriculture office na district asigi assembly constituency tarukta lairiba Loumee lising ahumga chamanga romda CSO amadi social worker singi khuthangda Ravi gi Maru Marang sing yenthokre Adubu laibak thibadi handak chukhiba nong aduna hangam ayamba sikre haibagi pau tare hangam maru amuk nauna huningba Loumee leirabadi higher authority da hairaga launaba hotnage amaromda crops insurance yawba Loumee leirabadi makhoyi phangpham thokpa sing adu soidana phangani kanagumba crops insurance yawdaba Loumee leiragana December gi tang 38 fawbgi manungda district agriculture office ta lakpiraga crop insurance yawhonaba hotnabiyu Handak Manipur thokli beirang asina maram oiraga Bisnupur district ki lau panba yahodraba lofam singi application lising ahumga chatret lom thazilakibagi verification chathari athuba matamda lenga ki maikaidagi Loumee singi phangpham thokpa compensation pinaba hotnaragani haina makhataki Ojibaki oina hataki 2023-24 ki Rabi season ki oina Bisnupur district oina receive tawjariba P master 19 haiba maru homji phangjare P dana 11,400 kg apoi receive tawjare aduga hangam dana 6,480 kg receive tawjare 19 dana 3,400 kg receive tawjare haiba sigi quantity asi kendra taruk sida quality distribute
तौरे अदुगा इओसिंगी खुथांगदा फार्मर लिसिंग अहुम चंगा अदामिते यंथोक्चा खंगहोदना नोंग अमा ताकिबदो मदुगी दो हाना पीकिबा हंगामगी केनोसिंग दो चारसिंग दो मरुमरांग दो अयामना खोनिग्रगा कोई नोंग थुमदनगिदना हौबदा इसिंग खादा लेग्रे हाबिगी रिपोर्ट लाक्सेयेबको अदुना सिग मतांगदा इन हाजन केंद्र डिस्ट्रिक्ट असिगी लोमी इचि नाउसिंगा कोई प्राइम मिनिस्टर फसल बीमा योजना है स्कीम से खादा क्रॉप इंश्योरेंस है स्कीम में लगे सीगी स्कीम जी याबिनबा आई अपील तौजरी TOMTV के थ्रू द District Horticulture and Soil Conservation Officer Susilana TOMTV da hai handak ki ravi season ki oina district asigi Loumee chatret henbana Maru Marang lounaba che thajilakhi Loumee sing aduda makhoi gi mathau taba Maru Marang sing yenthokre horticulture gi oina di crops insurance asi kobi thabada oina pi kanagumbana crops insurance yawning ba leirabadi December kontramathoi fawgi manungda form thajin biu loinana Kharif season gi Maru Marang yenthokpagi thoram haudringaida Loumee sing gi oiba awareness program ama pangthoknabasu hotnagani loinana Moirang block ki oina Kharif ki Maru Marang yenthokpadi Loumee sing gi chathok chasin hena khudong chagadaba maham yenglaga yenthokani haina su mahakna makha takhi Mamangda koina yenthokpagi program ase handaki tawbajina di hena lai haina ina lawjai kari crop no hayo matamda koi me loina koi gi American pea adigi cabbage cauliflower broccoli norcon tomato and onion je lai aigi yamna chaphuk chani ha haiba mara aigi Bisempur gi district da aigi department of horticulture and soil conservation aigi horticulture crop se aduki mati akoi vegetable bel obaina aina khanjabada aigi district se aduk mati aigi department jiga di aigi yamna chaphuk chai habidi farmer sinau sing ga aduk mati vegetable crop se thai haina lawjai yamna nungai ba paw mana koi hantak ta ju sigi scheme je convey tawjarabani state plan scheme hai magi state plan scheme ji makha karima ha development of floriculture hai floriculture ha bidi koi hai kana lai shu thaba jida akoi district khara select tawjaba oina koi masigi scheme jida adu moi lai ba yam phagadra ga ai gi Bisempur district si maju select tawbada yabi rei masida lai je karba lai no habda lotus se select tawjari madu gi sigi scheme je huji koi ongoing da running condition da lejari haba ji media mating lobjaraga aina yamna nungai ba paw ona thamjari Agriculture amadi Horticulture Department CSO MLA amadi social worker singna labuk lamang sing asang amantana thalanabagi pandamda ravi season gi Maru Marang sing marang kaini yenthokrabasu asang amantana thalaba labuk singdi masing yamna thengnakhide chinjak tami pal tangdaba lamdam ama ohensi hairabadi lengak amadi Loumee sing punna khusamnaduna chatminaba yamnamak mathau tai